ngase phongkiba tongan ba manipuri sifungsing amasung thokiba thawdo athoksingi maroibi ipausing miyamda thamjagi ahanbada sanale pakpauksi digi lokusaraga hana sunaba lephanana ba manipur lenga na semkiba lanmi gi buffer zone laikhomna pal thingbaga pangkak oiri ngasina kari thoklaga ba ningthakongda Meitei mari kangsupta ama halamle kukising maning tamhale Meitei gi yum mari mai thakre Marei Kakthatlamle Atoppa hakchang amana khut tungbunaraga sangwa chatpi mathakta sashilamle photo asida kukisingna hatkraba Meitei mari gi manungda yauriba mapa masana hinglinge gi saktam haukiba me ahumdegi Manipur da thokliba kanglok irang amasum makha tarak poina sathariba hana sunabagi thawdok sing thingnana bani haiduna Manipur lengana semkiba lanmi gi buffer zone laikhomna pal thingbaga manare numit khudingi kukisingna Meitei hale hayeng kari thoklagaba sonare kukisingna Meitei da sathariba kangkul muthanana lanjangi saruga moina ngasi nongalamdai Imphal West District ki manungsanba kangsup singkhongda Meitei khulngakpa ama amas ningthakong kha khunauda ngasi nungthil pung ohunga makhairam tarakpada Meitei mari mihathina khatkre kangsup singkhongda sina phangkiba Meitei khulngakpa adugi Marei kukisingna Kakthatlamle hakchangi mafam mayam amada masing khangdraba nongmai maruna kapsinbagi dakpham lairami ningthaukhongda khwaidigi ikon kona asiba hakchang oina phangkiba miyoiduna makhut tungbunaraga pulami aduga makok tunongmai maruna kapsilaga uprang utna taraba tungda lupa sangwa chatpi mayam ama sasilaga thamlamle laikhidraba Meitei mari edudi ningthaukhong kha khuna ward number 4 dagi oinam bamon jawsi humphugomde apokpa laikhidraba o nakul masanupa oinam mani tomase kunthraga tret thiam somendro se yankhai gomde apokpa laikhidraba mani babu amasum ningthaujum nabadip se kunthraga nipan apokpa laikhidraba syam kawi makhoiga saminakhiba miyoi amasu haujuk phawba thiba khangdana leiri hairi haukiba ahingda kangsup singkhona kuki militant singna nongmaina kaptano hatkraba Meitei dugi maming takilambam manoranjan sei kungat nipan apokpa giming inaw kawi mak Imphal East District ki manungda leiba thiam kunjindagini thawdo aduru soklaba khulngakpa adugi mamingna mangsa tabam thauna sei kun apokpa hira kawi singmairong lei ingkholdagini mak ye thangba khusara nongoi maruna pandana sokpadagi Rims Hospital pukhatanu laikanakre pausna makhatana hai laikhidraba amadi soklaba khulngakpa ani edu kangsup kadangban amadi kautrukna singba mafam singa naknana leiriba kuki khulsingda masing yamlaba kuki militant sing sangsilaknaba Meitei khulda ngahak leitna nongmai kapsilaktuna landarakpadagi khulngakpa yawbani adubu ngarang numidang kuki militant singna apaba makalgi kusukulai sejinaduna landarakpada misimina amadi aso apanadu nangkibani laikhidraba khulngakpa takelama manoranjan pikliba masanupa amadi loinabi lehauri haidi amaromda Marei da kuki militant state force ki mathata landarakuna commando personnel ani hatpaga loinana mari aso apanangan khraba matung makhatana khuthoknabada ngarang numidang pung tararom taba matamna commando personnel amasu nongmai maruna panduna sokpadagi aruba phibamda lekanakre commando personnel dugi maming Kumam Premananda saini fugamatoi kawi moirang Kumam lekai digini maki pukta nongmai maru ama panduna sokpadagi ngasi helicopter na puraklaga Rasmidisти gi ICU do aruba phibamda lekanari hairi nakala maramda Imphal East Sagolmang Police Station konwa Sinam Komdagi manung changsilaga leiba Maikhan ngasi ayuk pung mangaga makhairom taba matamda kuki militants na nongmai kapsinduna landarakpada khulngakpa ama nongmai maruna panduna sokle soklaba khulngakpa adugi maming thangjam inauksa sei kun homdoi apokpa inaukton kawi pangai kaithildagini maki yet thangba phaiganda nongmai maru ama panduna sokpadagi North EOC da leiba Rasmidisти da pukhatuna laikanakhrari Saira sida ngasi numida wairam saurakna pung ohunga minit nifuga mangaram tarakpa duwaida ningthaukhong kha khunong maningi water supply sangduna leiba mapa masa yauna ingkhol koiba madi ising lawba sakhiba punamiyoi mangagi manungda miyoi mari kuki singna kaptuna halambadagi asibak sang phangle loinana atoppa miyoi adugidi hauji phawba thiba khangduna leiri presna phangba paugi matungina khulai matik sana pairaba kuki singaduna lamlai kabui khuldagi kilometer ani hena kumtharaklaga labuk mayai da leiba water supply da laklaga miyoi mari edu tamthina halamani hari laikhidraba miyoi singadugi manungda mapa masa adu hana khunjasina lakthorakhi adubu thiam sumendro amadi nabadipti thiba phangdana laiki mamai thangda asiba hakchang oina phangmadigi Rims ki mokta pukhatkibane hauju phawba thiba khangdana leiriba atoppa miyoi edu thibigi thabak khulngakpa singna yamna kana sathari thawdo adubu hak thengna hoba laikhidraba
Bamonjaugi loinabi landonina paumisingda phongdorakpagi matungina kukising aduna makoina leiriba water supply du hek yorakpada Somendro bu numaina kapki adubu mahakna taubiganu haina khambada tabikiti madugi matung maki mapurebabu mamamakta kaptuna hatkibine madu ubudagi masanupa manitomba senki adubu kukisingna tanaraga kaptuna hatki madurigi makoi masil wari sanaraga singlomna kakatuna senki madurigi marks yumtana selakibine Thaudok thokpa madura leiramba kumam Subhash Chandra kauba miyoy mana paumisingna hai kokisingna seta miyoy manga halamle haina laraki loinana nupi amadi kanbiram labani haina yamna thawi usitaba mawongda phongdoraki aduba hawgsu phawi oina di miyoy mariga asigu pakchang khaktama phangli loinana thiba khangdriba miyoy du kanagi imungno haibdu sapsana khangba gamde loinana kokisingna su Meitei sing makhatana khatkigani haina kihalakli Asiguma pipa misida thani pan hena sangsilagniba irang asibu loisin ngamdaba haibasi mapi mapa leitabaga pangkhang oide maru oina singkhong singyad hingzariba nomagi sara tanjariba miyoi singdi sinaba thadokpaga sapmanare lenga asina singkhong singyad Central Force matik sana thambire haidun lauri dubu ngasi thokriba thawdo asidi mafam aduda hana duty toramba sik regimena pungkhai muk watlingai mamangda ising loba laklamlaga hek hankibagane haidi Makoina laklamba adurasu karigi tauroi haina phongdoklamba lei haidi ngasi leikidrabasing adusu makutta khulai pairaga lan yawba satpa miyoy amata nate maram asina kokisina tawningbada tawwa mi haningbada hatliba thawong si kudakta lephanduna sapsabe action lokhat piwa haidi thawdo adubu yaningdaba phongdoktuna ningthau khongkha khunawdagi project get fawba masing yamlaba miyamna rally sakhi khongsara duda mihat pasing pungkunga marigi manungda phadaba tarabadi asibak sang laure Central Force laina mi halabanina masigi saisak Central Force na pugadamani ningthau khongda makhatana Central Force amata thambiranu haibana singwa khulaw kya lakhi Amoromdana kuki sing maning tamhale Meitei gi yum mari mai thakhe kuki militants tampaki singata na mafum kya hokiba pungkunga mari asi khaktada miyoi taruk hatkiba madi model ngarang miyoi ani halakpadagi wathok oiringai ser asida Imphal West district ki manungsana leimakhong singmangi Meitei gi yum kaya ngasi numidang kuki singna mai tharakre numidang pung taruk khra helakpa du waida sakhangnaba kuki khulai paibisingna kumtharaklaga Meitei gi mi leinadraba yum singadu mathang mai tharakibana hairi Sera asida Kangpokpi Imphal East amasum Urkul district ka lonaba Maphaudang area sukuki militants na numay kapsilakpadagi maike edomgi khulngakpasingna handuna kapkibaga loinana akar mamona kuthoknakre thawdo adur aso apan gi paulaitri Atoppa paumana Rahul Gandhi na Manipur thoklibe irang se civil war ni lakthokre Thanipan hena Manipur civil war thoktuna mikap miraw kolna thallabasu Prime Minister Narendra Modi na Manipur satuna miyamgi awaba koknana bohonabagi mahutta hanna phaw yengbidre North East ki State Kudimakta Lonam Namthak Tobiri Hana Congress ki Lusingbu Rahul Gandhi na Fongdokre Bharat Jodo Naya Yatra Assam ki Shivasagar Yoruba Matungda Pangthokpa Pawgi Mipmamada Rahul Gandhi na Makhatana Haki Manipur ki Hauraduna Mumbai da Loisingadoriba Khongsat asida Naya haibadi achumba haiba wahi sejanariba si BJP amadi RSS na leba si state kudimakta achumba thabak tawbidre supnagi makhoi aningba apamba khak tawduna miyam gi aningba apamba gi mayokta thabak tawre maramaduna leba si gi miyam da achumba wayel phanganabagi panamda Bharat Jodo Naya Yatra si sapne ki pawgi mipamaduna MP Gaurav Gogoi hai Bharat Jodo Naya Yatra asina anauba inot ama pibaga loinana Assam gi miyam na mayoknariba awaba kya gi matangda paw khawnaba ngamlagani State asiki lenga asi laita lairaba laumi miyam gi lenga oibigi mahutta koila amadi stone mafia gi lenga ama haibadu oibana miyamna kham thena wanare asiguma phiba masida Rahul Gandhi gi Bharat Jodo Naya Yatra asin soidana Assam gi amadi leba asigi miyam gi awaba ko onana bahona bada asobo mating ama oiragane henesu fongdokhi Atoppa paumana kuki haiba wahi leramde MTU Anglo Manipur War ki mamang kuki haiba wahi leramde maramasna foreigner singda state amagi est gi list yahun bhaibisi Indian Constitution ki Article 19 gi clause 1 clause E gi wang madani haina Meitei Tribe Union MTU na fongdorakli MTU gi Secretary Administration mutum suramni na khuyek pidno thadorak pa sirolamana hai Manipur gi mapalamda Myanmar amadi Bangladesh ki refugee oina natragana logi wangna sangsilaktuna lamdam sigi yelhomi oina ST list yauksiliba miyoi kangrup singasi lakthu
loinana makoida piriba ASD gi khudongchaba punamak laukthau haiduna Manipur gi Chief Secretary Additional Chief Secretary amadi Manipur lenga ki makhada leba loisangsingda Meitei Tribe Union ayiba sirol sing piduna khanganbegi campaign ama sathari ASD list da yaufam thoktaba Miyai Kanglup sing asida lainga ki loisang sing na makoida ASD gi khudongchaba pibiganu loina mari lainaba DC singi SD sing nasu mitop sing da nauna ASD certificate pibigi thabak su tawbirano Myanmar amadi Bangladesh dagi logi wanguna sangsilakiba miyoi sing asi lamdam asigi yelhomi nati haibisi India lenga ki Ministry of Tribal Affairs National Commission for Scheduled Tribe amadi Registrar General of India na piriba criteria dugi wangmadani Kuki sing asi foreigner ni haibani matam amagi Manipur State Darbar na thuki tuan order singda mayek sing na pali kumja English sing amaga samapan ga kuntrago homde thuki ba order da kari gumba yum kul leiba Koki kul amana yamdrabada lupa taruk refugee oina laibagi tax pigadabane haidi kumja English nga maga samapan ga nifuga mathude thukiba order amadana kariguma naga khulga tainaba mafam natragana anakpada koki singna khundagi haiba tarabadi balance chip singi ayaba lawgadabane haina pali kumja English nga maga samapan ga yanghai ga tarukta matamadugi outer Manipur gi member of parliament oikiba R Suisana Burma gi lan manungdagi lanjelakiba koki singbu India lengana selthungi Matam pipinaba ayiba sirol kya thakibalai masigi makha tarakpa tangkak kya kuki singbu refugee oina mateng pibinanaba haijaduna lakhian su pausda makha tana phongdorakli Atoppa pau mana Zen Manipur Dance Academy gi director in charge na promotion kaba yanaba sahi semdoklabra hangnarakle RTI gi pakhumdadi makna academy sida ahanma thabak sangkhibagi appointment order leite herakle director in charge na di mangonda siriba maral sing asumba nati haidi hoyalan pawdu ke topa marui pa pawkra namo Manipur gi inakhulaba art and culture na malem gi miyam state asibu saktak pada asobo thaudang larokliba Dana Manjuri University gi campus ta lairiba Jawaharlal Nehru Dance Academy ZNFDA da politician singi khut sangnarakuna aranba asoiba thabak thawong singna modhalabra habi asoba wang tholakle Pauksi asida lapu wakat ki matungina hausi academy sigi director in charge oiriba P Vilas nama ki promotion ka yanaba masagi academic S semdok semjin tawbudana tana rule gi wangmud academy sigi production unit ki head ki phamsu paishilabra habi gi wangsu songthoraki wang singa sigi iroinana director in charge asigi date of birth ahum sore amasumang academy sida ihana thabak sangkhibagi appointment order leite amasung joining report su ani sui haiba wapam kaya su tholaki wapam singa siga mari leinana RTI gi khuthangda hangkibawang singi pakumda director in charge asigi mahairoi masin tambagi certificate singa mahakna academy asida contract basis ta dancer amona thabak sangkhibagi matamga sayana wapam kaya thanakip wakat asina phongdok libedi tuan document singi matungina mahaki date of birth asi August 1 1975 aduga ahum subadana March 1 1982 ni hairama thenaki masigi mathakta academy sidi hana thabak sangbagi joining report ani sui hairaduna amana December 1 1998 oiraga amana December 1 2005 te join tawbuni hairi lairiba manadaba huwafam singa sigi matangna pausi asina director in charge asiga unarubada mana phongdorakpadi maki original date of birth asi March 1 1982 asi khaktani maki asengba joining report na December 1 2005 ta contract basis ta dancer oina sangbagi asikhtani adubo RTI gi khuthangna hanglaki buang singi paukunga mak masamangna pirakiba uhang sing adugi paukumdadi makna joining report ama khaktani hairiba December 1 2005 ta thabak sangkibagi appointment order di laiti haina su phongdora paleki kumja English singa ga manga gi November 8 da matamadugi academy gi officiating director S Thanil na thokpa order amagi matungina P Vilas na academy sigi dancer oibigi appointment December 1 2005 tigi satna bahuduna makha taba notice ama thoktriba phawba sangtokle hairamleki academy gi program officer W Tikendra jina kuyek pi basirol amagi matungina maki date of birth asi March 1 1982 ni aduga date of joining na December 1 2005 ni haiba amaslairi matang sida tholak pi bisayena badi maun academy di hana join tawigi numit amasum appointment order gi matang dani maram di order thokiba numit November 1 2005 ki mamangda mahak academy sida thabak tawri habigi wan thokti yauri
RTI gi khuthangda hangbu wahanggi Atoppa pakhum amadana makna kumja English ngamaga samapan ga maudra ga nipan da academy da sangbigi joining report leiti hairagasu hairiba report asigi copy amadi wakat aduga loinana pauksi sina mari leinaba document sing phangba ngamki makhatana mahaka mari leinana RTI gi khuthangda hanglaki buwang singi pakhum singda hablakkiba document singi maraktasu amaga sunadaba sayenaba kyasu thenari khudam oina P Bilas na academy gi dance ta diploma gi training kumja English ngamaga samapan ga maudra ga ni thoidigi maudra ga mari phaw tawduna kumja English ngamaga samapan ga maudra ga mari da examination mai paktuna diploma loisili haiba yawi masigi matung English ngamaga samapan ga maudra ga tareta amuk lai haraubada post diploma course loisili hairi adubu mahaki date of birth asina March 1 1982 gi age proof oiriba HSLC certificate da mahakna examination sibo pass tawkiba sayedu kumja English ngamaga samapan ga maudra ga mapan dani hari aduga class 2 pass tawbona kumja English nganiga amada di hari maram asina mahakna class 2 pass tawdringai da dance da diploma amadi lai haraubada post diploma lusilabra habi wangsu tholakle amaramda kumja English nganiga kungi me thada production unit ki head ki pham hangduna leibadigi mentionanabagi matang sayenaba tholaklabra haibagi mami sutari matam amatada contract basis da thabak sangminaba P Bilas yaun staff marina kumja English nganiga taraka tereta High Court of Manipur wakatuna sahi sangna thabak toraklaba makhoi maribu regular tahanbina bahai jakhiba lekhi makhoi marigi manung staff ahungi di High Court na September taraga nipan English ngani taraga tareta pirakiba direction matung ina tungan ba posting da regularization tawna ba direction pikhi matam du P Bilas ki una di regularize tawki di edu kumja English ngani taraga nipan gi February da head of production unit ki dama khanabi yagani haibagi direction ma supiraki masigi matung no maangna dancer gi post asi kumja English ngani taraga nipan gi me taradagi paraga regularization tawri haina matam adugi director L Opendro na thoklamba order amasu lekhi makha tarakpada mahakna regular tadringai da mahakpu head of production unit ki dama khanabi yai harakiba court ki direction adu academy na indre haiduna contempt petition ama file tawbus lekhi wakat adugi matang na suko na karigumba criteria suraba masum academy gi head of production unit ki pham hanglabadi mahakpu post asigi dama khananaba direction pirakhi adumainamak post asigdamak khanabada Atoppa eligible candidate singisu khananaba kona kumja English nganiga taraga mapana khangalakibane production unit ki dancer ki post regularization tawkraba maha kumja English nganiga kungi March ta sangina tak academy na thokba order amagi matungina academy sigi regular director ama haptriba fawa director gi thabak in charge oina yengsinana khangalakibane hari mathang Makasa tharak puna pawna pampauksi digi to papaw school affiliation ka khibagi mayokta rally sakre Susampur district leiba school taraga hundoi masum Kangpokpi district leiba school taraga ni thoibu CBSE the affiliation tawba yahandaba amadi general education official suspension tawbagi mayokta joint student body ZSB na ngasi ayuk pung 13 tabda Susampur rally sakre rally edu banner college ki Principal Kenpi Tombing na Lamka Public Ground ki lamthaki amasung Tipai Lambi IB Road na singmur laklaba matung tidim lambi ta taki amadi DC Susampur ki office ta thungki ZSB gi Meitei digi DC Susampur ki khuthang da India ki Prime Minister memorandum ama pisin ki ZEO gi suspend tawkraba official ahung gi suspension order revoke taw haina memorandum adugi khuthang da taksile hari amaram da school khara CBSE the affiliation tahondabagi mayukta Koki Students Organization KSO Southern Hills and Lusing na Kangpokpi district Mahiroi singna rally sakre Nutai Kuilang dagi lamthab hawkiba rally edo National Highway 2 da laknaga Kangpokpi DC ki office ta thungki loidana KSO Southern Hills ki Meitei dagi India ki Prime Minister da thaba memorandum ama pisin ki haikena su pawsta pali amaromdana Koki khulai paiba sing thengnabada makhal khudimaki khulai sing sijanagani Kuldeep Ngarang Marei da leiba Manipur Police Commando singna satharakiba attack adu Marei da operate tawriba PDF amasu Myanmar dagi reinforcement oina sanglakpa khulai paiba singna tawramba yai haibigi intelligence ki report lai loinana housing security force ki mathakta war sijanagada khulai sing sijanaragle haina state police ki officer amana phongdorakiba adusu tare maram aduna security force na koki khulai paiba sing thengnabada makhal khudimaki khulai sijanagani haina security advisor Kuldeep Singhana phongdokre ngasi nungthul Chief Minister Secretariat ki Darbar Hall da pangtokkiba pawgi mifam amada security advisor Kuldeep Singhana hai ngarang angan ba ayuk ta Marei da leiba state police ki
कमांडोगी पोस्ट अहुमना चथरखिबा एटेक अदु म्यांमारगी ललहौबा खुलाई पाइबा पीडीएफ अमसुम थोकलिबा इरांग असिदा रीइन्फोर्समेंट ओइना म्यांमारदगी चंगसिलकपा खुलाई पाइबिसिंगना तौरंबा याबी इंटेलिजेंस रिपोर्ट फंगे हानदी कुकी खुलाई पाइबिसिंगना तौरकपा एटेक असि अरापा मफमदगी तौरकपनि अदुगा ngaranggi thawdo adudi anakpa mafamdagi chatharakhibani ngaranggi numai kapnabigi thawdo adu lakshinanaba Assam Rifles amadi BSF personnel sing yauna punna state force ka loinana thengnaminakhi aduga BSF amasung Assam Rifles ki maikedigi state force ta award pa kusu kulai nungmai maruna singba sing piduna mateng pangki combine oina paksana khut hanbadigi kuki kulai paibising adu mapam aduwaidagi takthokpa ngamki ngaranggi thawdo adugi matungda state government ki oiba coordination meeting kaya mapangtokre loinana ngasi ayuk BSF ki company ama aduga army ki kalam ani Casper mariga loinana makha gi lambida sangduna housing more yaukre ngarang Ministry of Home Affairs the state government na haibidigi helicopter amasu ngarang numidang Impala thungaki adubu numidangi matamna more da helicopter adu taba yadabana ngasi ayuk pung taruk tagi mathau taba kusu klai kya ga loinana ngasi ahumari rak paiduna more da pusin baukre loinana IG Kabib su hariba helicopter adura satuna morera sathariba operation adu masamangna hakthengna supervise tawu sokre mafam aduda mahakna joint command center ama hangdoktuna combine oina kuki kulai paibising leiriba sing adu loksinbagi thabak sokre loinana makhatana security force sing pusinbada sijanaba asoba helicopter amasu Ministry of Home Affairs ta tharaknaba sohai kredi amaramda morera state command ona leiriba mafam ahum aduda kuki kulai paibising awang mafamdagi target line tawraklibasidagi ngakthoknaba hena mafam chaba yenglaga leinanabasu thorang tawkre ngasi nungthildagi hona state force army yoiba joint operations athaba hoduna freaking checking tawbugo loinana singi akoiba mafam kya su security singna pashin mangamle paumi singna hangbo wangi pakum piraduna kuldip singana hai hauji kuki singna misa miya mamada security force ta khut tharakbagi sangasi yamna wonglakliba si yenglaga mafam khudimakta security force sing alert oina lenkre nongmani asida masi mapung phana lakshin mangamlagani haibigi thajabale haujiksu state force ma central force ani yimarakta ningthina coordination tawnari kariguma matamda paw phawna bugat padigi thawdok masa thokpalai adubo masina coordination laitre haibanati madumungna haujik security singna phibam sing lakshin mangamlibani ngarangi moregi attack aduda Assam Rifles amadi BSF ki maikedigi su nomai kaptuna kuki sing thengnaki makhatana kuki khulai paibi singasi mapung phana lakshin abagi damakta makal khudimaki khulai sisinagani kamano singa sisu state force ni makoi moreda adumak duty tawduna punna join work tawminagani haina su magna phongdoke hausik thoklibi irang asida Assam Rifles singa kuki khulai paibi singa punna leiminaraga Meitei de nomai kapsin bada Assam Rifles singa yengduna leiri haibigi matangda magna hai asigumba asigi matangda mari leinaba senior officer singda haiba leire kariguma tawragadi makogi mathakta action logani moreda ngarang commando singda kuki khulai paibi singa satharakibi attack ta adugi mamangda kuki NP amadi atai kuki gi CSO singna morerigi commando sing lakthokinaba haibelai loinana karigumba lakthoktaba taragari commando singi mathakta attack tawgani haibasulai loinana makoina kari karamba mawong attack torapa yabigi haibigi matangna su intelligence na phangna bohonari maduda anakpada leiba volunteer singa loinana mapanagi sangsilakpa kuki kulai paibi singna attack torapa yai haina su phangki madugi matungina security force na khongthang kya ama lakhali loinana coming operational singba sathaki masina maram oiraga makoina anakpada sangsilakpa ngamdabani adubo moreda SDPO anan hatpra sinaribe mi ani state force na moredagi phaki baduna maram oiraga kuki khulai paibi singi thaba as hena kansilakpani haina lawi haina school dip singana phongdoki mamangna security advisor kuldip singana hauzik thoklib irang sida PDF yawi habigi saba khudam phangdi habigi matangda ngasi mangna hai hauzik thoklib irang amadi ngarang moreda state police commando da attack sathrakibadu intelligence report di moreda operator PDF amasum Burma digi reinforcement oina sangsilakpa khulai paibisingna tawbu iramba yabi oithokpa lei habini adubo makoibu tasengna phaba amadi masa phangba natabanina sabsana makhoi yawi habigi praman oiba khudam adu leitabagi ni haina su mangna phongdoki mana makhatana hai ngarang moreda yumai sakpada Myanmar romdagi fire brigade changsilaklaga mai kanba yawkhibadugi matangda state government inquiry tawna baikre karigumba asoiba leiramlagadi madusu sumthokna patawgani aduga haujik thoklibi irang siga mari leina maru oina nupi singna demand ahum maru oina tawri demand singa dudi mahakpu security advisor digi laktho Assam Rifles laktho amadi unified command chief minister da sinnaw habisne adubo hairiba demand singa simangna piba ngamba nate mak haujimaki oina security advisor digi resign tawbi wafum leite mana tawriba thabak singa sida asoiba
अरान यावरे फेल ओइरे हाइरगदी माक रिजाइन तौबि है अदुगा माकु सिक्युरिटी एडवाइजर ओइना थारगलिबा अथॉरिटी ना अतोप्पा अमना मुद सिलकपदा अकायबा मत लेते हन सुमागना मखाताना फोंदोखि लोइसलकपो ओइना टेंतकपा पाव मनमो कोकी सिंगना पाक्सना लंदारखरे कोकी ललौबसिंगना लेपतना सथरकपा एटेक की मनुंगसना नुंथिल पुंग अनिरोम ताबदा मा फाउदाम पुलिस स्टेशन की मनुंगसना लेबा मा फाउदाम कोकी विलेज तगी मनाक नंगना लेबा तुमुखोंग अमसुम मोरांगपुरेल मैतै खुल नुमै कापसिलखरे कोकी सिंगना लंदारखिबदुदा तुमुखोक मखा लेकाइदगी सुरख हैबम इबोसो सै कुंथ्रागा मरि अपोक्पा इबुंगो तोन कोबा अमा बॉम से पान सोकपदी हौजे हौजिक सिज हॉस्पिटल लेकनरि ngasi nungthil pung mariga minute kulom tabada kangsup singkhong da leiba maitai khul sing da kukila lobu sing numi kapsilakre adubu thaudo aduda kanamata asu open yaukidi numidang waram pung manga ga makhai umbi wa tha lambi sing da kuki sing da maitai khul sing numi kapsilakre numidang pung nipan makhairom tabada thana pokpi maning kuki village da numi kapnakre thaudo asige ikan kana da ma phau kuki village da khutokna ba yauna yum manga taruk mai thakre ri adu hauskui na di myam paus matang se sinjara ge mas myam puna no ba update ngaminasi